ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯦꯅꯤꯡꯊꯥ ꯃꯥꯅ ꯂꯥꯛꯂꯕꯗ ꯁꯨꯝꯕ꯭ꯔꯩ ꯃꯄꯥꯜ, ꯍꯩꯅꯧ ꯃꯄꯥꯜ, ꯍꯪꯒꯥꯝ ꯃꯄꯥꯜ ꯀꯌꯥꯁꯨ ꯂꯩꯁꯥ ꯇꯝꯂꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯈꯣꯡ ꯃꯆꯥꯗꯨꯁꯨ ꯂꯨꯔ ꯂꯥꯏꯖ ꯏꯁꯤꯡꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯦꯟꯊꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯃꯄꯥꯡ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕ ꯁꯤꯔꯤꯛ ꯁꯤꯔꯤꯛ ꯍꯥꯏꯅ ꯈꯣꯡꯂꯤ꯫ ꯂꯧꯕꯨꯛꯀꯤ ꯁꯤꯗꯥꯏꯗ ꯊꯥꯔꯤꯕ ꯍꯪꯒꯥꯝ ꯀꯌꯥꯁꯨ ꯃꯄꯥꯜ ꯁꯥꯠꯂꯛꯂꯤ꯫ ꯃꯥꯂꯪꯕ ꯃꯥꯒꯤ ꯏꯄꯣꯝꯗ ꯍꯥꯏ ꯍꯨꯝꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯔꯨꯝꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤ꯫ ꯆꯪꯈꯣꯟꯕꯤ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ, ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯤꯠꯂꯤ꯫ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯨꯅꯒ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯃꯁꯨ ꯈꯨꯝꯂꯤ꯫ ꯅꯥꯄꯗꯁꯨ ꯂꯩꯆꯜ ꯁꯨꯔꯕ ꯅꯥꯆꯣꯝ ꯃꯆꯥ ꯑꯃꯁꯨ ꯆꯤꯜꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯛꯍꯦꯟꯕꯨ ꯌꯦꯡꯂꯗꯨꯅ ꯃꯄꯥꯎ ꯇꯝꯖꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯂꯤ꯫ ꯉꯥꯡꯅ ꯉꯥꯡꯅ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯐꯅꯦꯛꯀꯤ ꯕꯤꯕꯥꯟꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯄꯥꯏꯔꯤ꯫ ꯁꯛꯍꯦꯟ ꯆꯪꯈꯣꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯪꯈꯣꯟꯕꯤ, ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅꯔ ꯅꯠꯇ꯭ꯔꯒꯅ ꯅꯁꯛ ꯐꯖꯕꯒꯤꯔ? ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯕ ꯍꯦꯛ ꯅꯥꯏꯗꯦ꯫ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯩꯁꯦ ꯅꯪꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯦ ꯑꯁꯦꯡꯕ꯫ ꯇꯥ ꯁꯛꯍꯦꯟꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯍꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯐꯖꯕ ꯑꯣꯏꯔꯤꯅꯤ꯫ ꯁꯤꯡꯂꯛ ꯁꯨꯛꯇꯝ ꯐꯅ ꯐꯖꯗꯨꯅꯁꯨ ꯊꯃꯣꯏꯅ ꯄꯥꯝꯗꯕ, ꯄꯨꯛꯅꯤꯡ ꯌꯥꯅꯤꯡꯗꯕ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯐꯖꯕ ꯁꯛꯇꯣ ꯌꯦꯡꯂꯒ ꯊꯤꯖꯤꯜꯂꯛꯄꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯕꯨ ꯇꯥ ꯁꯛꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯐꯖꯔꯤꯅꯦ ꯈꯪꯂꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯃꯗꯨ ꯑꯣꯏꯔꯝ ꯇꯥꯏ꯫ ꯑꯁꯦꯡꯕ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯗꯤ ꯑꯩꯗꯤꯅꯦ ꯅꯨꯃꯤꯠꯇꯨꯃ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯈꯪꯕ꯭ꯔꯣ? ꯅꯪꯒ ꯂꯥꯞꯅꯔꯗꯤ ꯑꯩꯁꯦ ꯑꯁꯦꯡꯕ ꯍꯤꯡꯕ ꯉꯝꯅꯤ ꯊꯥꯖꯗꯦꯕꯣ꯫ ꯑꯁ ꯇꯥ ꯁꯛꯍꯦꯟ, ꯑꯗꯨꯝꯅ ꯍꯥꯏꯅꯨ, ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯂꯥꯞꯅꯔꯣꯏꯌꯦ ꯀꯩꯁꯨ꯫ ꯑꯩꯅꯁꯨ ꯇꯥ ꯁꯛꯍꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯊꯃꯣꯏ ꯑꯅꯤ ꯂꯩꯔꯒꯗꯕꯨ ꯀꯅꯥꯅ ꯑꯃꯨꯛ ꯊꯥꯗꯠꯄ ꯉꯝꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯕꯅꯤ꯫ ꯀꯩꯗꯧꯅꯅꯤ ꯁꯨꯃꯥꯏ ꯂꯩꯗꯅ? ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯦ꯫ ꯆꯠꯂꯁꯤꯗꯅ ꯅꯌꯨꯝ ꯑꯁꯦꯡꯕꯗ꯫ ꯇꯍꯥ ꯃꯜꯂꯁꯨ ꯐꯠꯇꯦꯗ꯫ ꯏꯃꯥ ꯄꯥꯕ ꯂꯩꯔꯝꯂꯕꯁꯨ ꯃꯐꯕ꯫ ꯑꯩꯒ ꯏꯄꯥꯗꯨ ꯈꯛꯇ ꯂꯩꯕꯁꯤꯗ ꯃꯥꯕꯨ ꯃꯗꯣꯡ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯍꯦꯛꯇ ꯑꯩꯅ ꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯉꯝꯗꯕꯅꯤ ꯇꯥ ꯁꯛꯍꯦꯟ꯫ ꯑꯩꯁꯨ ꯈꯪꯉꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯀꯩꯗꯧꯔꯒꯦꯕ? ꯄꯨꯡꯄꯥꯡ ꯁꯨꯗꯕꯤ ꯑꯩꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯖꯗꯦ꯫ ꯑꯩꯗꯤ ꯇꯥ ꯁꯛꯍꯦꯟꯒꯤ ꯇꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯖꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯈꯖꯤꯛ ꯅꯨꯡꯁꯤꯔꯛꯂ ꯃꯥꯜꯂꯤ꯫ ꯃꯃꯤꯠꯇ ꯏꯔꯥ ꯊꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯛꯍꯦꯟ ꯆꯪꯈꯣꯟꯕꯤꯕꯨ ꯊꯦꯝꯕꯒꯨꯝꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯏꯁ, ꯑꯁꯤꯒꯤꯕꯨ ꯀꯞꯇꯨꯅꯒ ꯇꯧꯏ꯫ ꯍꯣꯟꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯍꯥꯛꯁꯦ ꯑꯗꯣꯝꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯕꯒꯦ? ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯣꯏ ꯅꯠꯇꯦ ꯅꯪꯁꯦ ꯈꯪꯂꯕ꯭ꯔꯣ? ꯑꯩꯒꯅ ꯂꯩꯗꯣꯏꯁꯦ ꯑꯩꯒ꯫ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯞꯂꯤꯕꯅꯤꯅꯦ꯫ ꯆꯪꯈꯣꯟꯕꯤ ꯏꯔꯥ ꯊꯥꯡꯂꯝꯕ ꯑꯗꯨ ꯈꯖꯤꯛ ꯍꯟꯖꯤꯟꯈꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ? ꯅꯣꯏ ꯅꯨꯄꯥꯗꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕꯅꯤ꯫ ꯍꯌꯦꯡꯅ ꯈꯨꯠꯆꯜꯂꯒ ꯑꯩꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯇꯧꯗꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯏ ꯀꯞꯄꯤꯕ꯫ ꯑꯉꯥꯡꯅ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦꯗ꯫ ꯀꯅꯥꯅꯕꯨ ꯇꯝꯕꯤꯔꯤꯅꯣ? ꯃꯁꯤ ꯃꯅꯥꯇꯣꯟꯁꯤꯗꯅꯦ ꯍꯦꯛ ꯁꯤꯛꯇꯗꯅꯕ ꯃꯁꯦ꯫ ꯍꯩꯃꯥ, ꯑꯌꯣ, ꯅꯥꯌꯦꯡ ꯆꯥꯕꯣ꯫ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯃꯤꯁꯦ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯀꯧꯕꯣꯏꯔꯦ꯫ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯣ, ꯑꯁꯦꯡꯕ ꯅꯠꯇꯤꯌꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ꯫ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯅꯪꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯁꯦꯜ ꯍꯥꯏꯕꯁꯤꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯃꯒꯨꯟ ꯃꯥꯡꯒꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯄꯣꯛꯂꯛꯄ ꯃꯤꯑꯣꯏꯕ ꯄꯣꯛꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯈꯪꯅ ꯆꯠꯅꯤꯡꯉꯤ꯫ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯛꯄꯁꯤꯗ ꯁꯦꯟꯗꯣꯡ ꯇꯥꯜꯂꯣꯏ, ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯊꯤꯒꯦ ꯑꯩꯗꯤ꯫ ꯍꯣ ꯅꯨꯡꯁꯤꯕ, ꯅꯪꯅ ꯑꯗꯨꯝ ꯂꯦꯞꯂꯕꯗ ꯆꯥꯛ ꯂꯥꯝꯂꯕꯁꯨ ꯍꯨꯏꯗ꯭ꯔꯨ ꯃꯔꯨ ꯆꯥꯖꯒꯦ, ꯏꯁꯤꯡ ꯈꯧꯔꯥꯡꯂꯕꯁꯨ ꯂꯐꯨ ꯁꯤꯛꯆꯒꯦ꯫ ꯂꯦꯞꯄꯤꯌꯨ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ꯫
ꯍꯣꯂꯤꯞꯁꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯗꯅꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕꯤꯈꯤꯗꯣ ꯆꯪꯈꯣꯟꯕꯤ ꯅꯣꯛꯂꯝꯕ ꯀꯥꯗꯣ ꯍꯟꯖꯤꯟꯈꯤꯗꯨꯅ ꯁꯥꯎꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯁꯛꯍꯦꯟ ꯅꯪꯁꯤꯗꯤ ꯑꯩꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕꯗꯧꯅ ꯉꯥꯡꯏ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯤꯔꯛꯄꯗꯒꯤ ꯅꯪꯒ ꯈꯪꯅꯕꯁꯤꯅꯅꯦ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯒ ꯑꯔꯣꯏꯕꯁꯨ ꯑꯣꯏꯗꯣꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯥꯎꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯅꯤꯡꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯣꯏ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯇꯥꯅꯤꯡꯗꯤ ꯐꯥꯒꯤꯒ ꯑꯝꯇ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯁꯅꯥꯊꯣꯏꯅ ꯂꯥꯞꯇꯛ ꯐꯝꯂꯤꯕꯗꯨ ꯇꯥꯅꯕ ꯀꯧꯔꯛꯏ ꯏꯆꯦ ꯁꯅꯥꯊꯣꯏ ꯍꯣꯏ ꯏꯆꯦ ꯁꯅꯥꯊꯣꯏ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯈꯥꯝꯕꯒ ꯅꯪꯍꯧꯗ ꯁꯠ ꯍꯧꯒꯠꯈꯤꯕꯗꯨꯗ ꯁꯛꯍꯦꯟ ꯆꯪꯈꯣꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯉꯥꯡꯒ ꯅꯨꯡꯁꯤꯅꯕꯁꯦ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤꯀꯣ ꯆꯍꯤ 3 ꯈꯛ ꯍꯟꯕꯁꯤ ꯐꯥꯎ ꯑꯁꯨꯛ ꯋꯥꯔꯁꯤꯅꯗꯤ 10 10ꯒ ꯍꯟꯕ ꯅꯧꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯥꯝ ꯋꯥꯔꯝꯅꯤꯕꯨ ꯈꯪꯗꯦ ꯃꯤꯒꯤꯗ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯕ ꯖꯥꯠꯂ ꯑꯩꯒꯤꯁꯤꯗꯤ ꯋꯥꯈꯜ ꯃꯥꯟꯅꯕ ꯏꯌꯥ ꯌꯥꯗꯦꯅꯦꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯗꯣꯝ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏ ꯁꯛꯍꯦꯟꯒꯤ ꯃꯔꯨꯞ ꯉꯥꯂꯩꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯅꯥꯊꯣꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯗꯕꯤꯗ ꯇꯧꯔ ꯂꯩ ꯅꯣꯡꯃꯗꯁꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯗꯧꯔꯒꯦ ꯏꯁ ꯌꯦꯡꯉꯨꯅꯤ ꯃꯁꯤꯅꯁꯦ ꯑꯩꯕꯨ ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯒ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯃꯥꯜꯂꯝꯃꯣꯏꯗ꯭ꯔꯕ ꯑꯩꯅ ꯁꯥꯎꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯅ ꯅꯠꯇ꯭ꯔꯕ ꯑꯁ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦꯃꯤ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯍꯥꯏꯔꯨꯕꯅꯦꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯨꯜꯂꯩꯀꯥꯟꯗ ꯂꯣꯏꯅ ꯈꯪ ꯂꯩꯔꯕꯁꯤꯗ ꯑꯩꯕꯨ ꯀꯅꯥꯃꯨꯛ ꯀꯣꯏꯔꯨꯁꯨ ꯍꯥꯏꯅꯣ ꯑꯩꯕꯨ ꯑꯩ ꯊꯥꯖꯗꯦ ꯅꯨꯄꯥ ꯅꯣꯏꯗꯤ ꯅꯨꯄꯤ ꯆꯥꯝꯃ ꯀꯣꯏꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯅꯥꯊꯣꯏ ꯅꯨꯡꯁꯤꯅꯕꯗ ꯈꯝꯕꯟꯕ ꯍꯥꯏꯕꯁꯦ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨꯅꯦ ꯀꯥ ꯍꯦꯟꯅ ꯈꯝꯕꯜꯂꯁꯨ ꯐꯠꯇꯕꯅꯤꯀꯣ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯏ ꯑꯁꯦꯡꯕ ꯍꯣꯏ ꯌꯥꯝ ꯋꯥꯔꯒꯅꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯀꯩꯗꯧꯕꯒꯤ ꯂꯩꯔꯤꯒꯦ ꯑꯇꯣꯞꯄ ꯋꯥꯗꯕꯤ ꯑꯃ ꯀꯣꯏꯅꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯃꯗꯨꯗ ꯌꯦꯠꯄꯤꯔꯛꯀꯗꯧꯕ ꯁꯅꯥꯊꯣꯏ ꯅꯠꯇꯦ ꯑꯩꯗꯤ ꯉꯥꯂꯩꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯗꯨꯗꯗꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯊꯦꯝꯕꯤꯔꯛꯏ ꯇꯣꯛꯑꯁꯦ ꯋꯥꯔꯦꯝ ꯉꯥꯡꯂꯒ ꯃꯇꯝ ꯂꯣꯏ ꯃꯥꯡꯍꯜꯂꯤ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯦꯕ ꯁꯥꯎꯔꯤꯅꯦ ꯇꯧꯔꯤꯕ ꯃꯥꯁꯨ ꯊꯦꯝꯕꯤꯔꯤꯕꯗꯨꯗꯗꯤ ꯊꯃꯣꯏꯗ ꯆꯔꯥꯡꯅꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛ ꯀꯣꯛꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯀꯦꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯁꯥꯎꯕ ꯁꯥꯔꯗꯨꯅ ꯃꯁꯤꯡꯒ ꯑꯗꯨ ꯇꯨꯝꯊꯣꯛꯈꯩ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯁꯥꯔꯣꯏ ꯑꯃꯇ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯥꯒꯤ ꯑꯃꯨ ꯂꯩꯁꯪ ꯍꯥꯏꯗꯣ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯃꯥꯕꯨ ꯅꯨꯄꯤ ꯍꯥꯏꯕꯤꯅꯕ ꯃꯃꯥꯟꯅꯕꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯕ ꯍꯌꯦꯡꯈꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯌꯨ ꯁꯅꯥꯊꯣꯏꯗꯨ ꯁꯥꯎꯕ ꯐꯅꯕ ꯍꯥꯏꯗꯅ ꯉꯥꯂꯩꯕꯁꯨ ꯊꯦꯝꯂꯛꯏ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯣꯏ ꯑꯩ ꯍꯥꯏꯔꯣꯏꯕ ꯑꯗꯣ ꯑꯃꯨ ꯂꯩꯁꯪꯗꯣ ꯊꯤꯅꯤꯡꯗꯨꯅ ꯊꯤꯕ ꯅꯠꯇꯦꯃꯤ ꯅꯪꯕꯨ ꯅꯪ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯀꯣ ꯐꯠꯇꯦꯕ ꯃꯤꯉꯣꯟꯗ ꯃꯁꯛꯇꯤ ꯍꯥꯏꯅ ꯌꯥꯝ ꯀꯔꯦꯝꯅꯕꯁꯦ ꯏꯆꯥ ꯏꯁꯨꯗ ꯍꯟꯖꯤꯜꯂꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡꯈꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯃꯆꯥ ꯃꯁꯨꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯗꯨꯗ ꯁꯅꯥꯊꯣꯏꯗꯨ ꯀꯤꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯈꯖꯤꯛ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯥꯏꯔꯔꯣꯏ ꯑꯩꯁꯨ ꯁꯨꯝ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯈꯤꯕꯅꯤ ꯍꯪ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯎꯗ ꯋꯥꯗ ꯍꯥꯏꯕꯅꯤ ꯁꯨ ꯏꯁ ꯑꯗꯨꯅ ꯑꯃ ꯀꯩ ꯍꯥꯏꯕ ꯆꯨꯔꯨꯡꯗꯅꯕ ꯎꯗ ꯋꯥꯗ ꯍꯥꯏꯕꯅꯦꯅ ꯍꯥꯏꯍꯧꯔꯤꯕ ꯑꯁ ꯁꯅꯥꯊꯣꯏ ꯅꯪ ꯁꯤꯗꯤ ꯑꯁꯦꯡꯕ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯣꯏꯕ ꯀꯩꯅꯣ ꯅꯪꯁꯨ ꯅꯆꯥꯗꯣ ꯑꯃꯨ ꯂꯩꯁꯪ ꯃꯥꯜꯂꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥ ꯍꯣ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅꯕꯨ ꯃꯤꯉꯣꯟꯗ ꯅꯣꯛꯅꯔꯨꯅꯨ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯁꯨ ꯅꯣꯛꯅꯗꯦ ꯑꯩ ꯀꯩꯁꯨ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯆꯪꯈꯣꯟꯕꯤꯅ ꯁꯅꯥꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯆꯦ ꯁꯅꯥꯊꯣꯏ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯗ ꯁꯅꯥꯊꯣꯏꯁꯨ ꯀꯨꯝꯂꯛꯏ ꯍꯥꯎ ꯇꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯆꯪꯈꯣꯟꯕꯤ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯆꯠꯂꯒꯦꯒ ꯍꯥꯏꯔꯝꯗ ꯁꯠ ꯆꯠꯈꯤꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕꯗ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯔꯤ ꯏꯇꯥꯎ ꯁꯛꯍꯦꯟ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯑꯩꯒꯤꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯠꯅꯕ ꯍꯧꯗꯣꯏꯅ ꯇꯧ ꯂꯩ ꯈꯝꯕꯟ ꯑꯃꯔꯣꯝ ꯆꯥꯎꯖꯔꯤꯕ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯊꯤꯈ꯭ꯔꯗꯤ ꯁꯅꯥꯊꯣꯏꯒꯤ ꯄꯥꯞ ꯑꯃꯗꯤꯅꯦ ꯁꯣꯏꯗꯅ ꯐꯪꯗꯧ ꯃꯥꯜꯂꯦ ꯑꯣꯏꯕ ꯑꯗꯨꯗꯤ ꯏꯇꯥꯎ ꯌꯨꯝꯗ ꯄꯨꯁꯤꯟꯅꯕ ꯇꯧꯔꯗꯅ ꯑꯩꯕꯨꯗꯤ ꯅꯨꯄꯤꯅ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯕꯒꯤ ꯑꯩꯗꯤ ꯂꯩꯕꯅꯤ ꯌꯥꯔꯤ ꯀꯩꯅꯣ ꯁꯅꯥꯊꯣꯏꯁꯦ ꯀꯣꯛ ꯆꯦꯟꯁꯤꯜꯂꯣ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯄꯥꯜꯂꯒꯦ ꯈꯜꯂꯦ ꯑꯗꯣ ꯅꯪꯁꯨ ꯌꯥꯔꯦ ꯃꯇꯝ ꯆꯥꯔꯦ ꯀꯩꯅꯣ
ꯅꯨꯄꯤꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩ ꯅꯪꯁꯨ ꯑꯁ ꯏꯇꯥꯎ ꯃꯥꯒꯤ ꯃꯧꯄꯥꯗꯣ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯃꯤꯒꯤ ꯐꯤꯕꯝ ꯌꯥꯝ ꯈꯪꯗꯕ ꯇꯥꯔꯗꯤ ꯇꯧꯕꯅꯦ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯆꯪꯈꯣꯟꯕꯤꯒꯤ ꯃꯧꯄꯥꯗꯣ ꯅꯣꯏꯅꯤꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯆꯍꯤꯗꯤ 19-18 ꯁꯨꯔꯝꯃꯅꯤꯗ ꯑꯗꯨꯕꯨꯗꯤ ꯅꯥꯎꯇꯣꯝꯕꯗꯣ ꯍꯟꯗꯛ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯑꯁ ꯑꯗꯨꯕꯨ ꯑꯉꯥꯡ ꯄꯤꯇ꯭ꯔꯨꯗꯧꯅ ꯅꯣꯏꯅ ꯁꯨꯝ ꯈꯜꯂ ꯂꯩꯗꯤ ꯌꯥꯔꯣꯏ ꯃꯤ ꯑꯉꯥꯡꯗꯨ ꯐꯥꯎ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯀꯩꯅꯣ ꯆꯨꯝꯃꯤꯗ ꯅꯪꯅ ꯍꯥꯏꯕ ꯑꯗꯨ ꯐꯔꯦꯁꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯁꯛꯍꯦꯟ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯃꯥꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯂꯒ ꯀꯟ ꯍꯦꯛꯇ ꯂꯥꯎꯊꯔꯛꯏ ꯍꯦ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯅꯪꯕꯨ ꯑꯩꯅ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯒꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯗ ꯀꯠꯄ ꯌꯥꯔꯣꯏꯗꯕ ꯀꯕꯣꯀꯪꯗꯣ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦꯍꯦ ꯅꯄꯥꯕꯨꯡꯅꯁꯨ ꯌꯥꯗꯦꯌꯦ ꯁꯛꯍꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯟꯖꯤꯟꯖꯔꯛꯄꯅꯤ ꯕꯦꯡꯒꯨꯟ ꯈꯣꯡꯕ ꯃꯥꯟꯕ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤꯒꯤ ꯈꯣꯜꯂꯥꯎꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯁꯥꯎꯅꯤꯡꯕ ꯈꯖꯤꯛꯁꯨ ꯄꯣꯛꯂ ꯃꯥꯜꯂꯤ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯏꯃꯥꯗꯤ ꯑꯩꯅ ꯆꯪꯈꯣꯟꯕꯤꯒꯤ ꯎꯅꯔꯣꯏ ꯍꯥꯏꯕꯗꯤ ꯏꯃꯥꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯑꯗꯨꯒ ꯆꯪꯈꯣꯟꯕꯤꯕꯨ ꯀꯕꯣꯀꯪ ꯃꯄꯥꯜꯂꯦ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯤꯕ ꯍꯣꯏꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯔꯤꯒꯤ ꯑꯩꯅ ꯈꯪꯂꯣꯏ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯄꯥꯎ ꯇꯝꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯀꯕꯣꯀꯪ ꯃꯄꯥꯜ ꯍꯥꯏꯔꯤꯗꯨꯅꯅꯦ ꯂꯥꯏꯔ ꯁꯨꯗꯠꯅꯕꯒꯤ ꯈꯣꯡꯕꯥꯜ ꯂꯨꯄꯥꯅ ꯁꯥꯠꯄꯤ ꯑꯣꯏꯕꯒꯤ ꯈꯪꯂꯕ꯭ꯔꯥ ꯈꯣꯡꯕꯥꯜ ꯂꯨꯄꯥꯅ ꯁꯥꯠꯄꯤ ꯂꯩ ꯑꯣꯏꯕꯒꯤꯅꯦ ꯂꯩꯀꯥꯏꯁꯦ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯦꯝꯗꯤ ꯋꯥꯈꯛ ꯂꯩꯕꯖꯥꯠꯅꯤꯀꯣ ꯃꯤꯋꯥ ꯉꯥꯡꯒꯟꯕ ꯃꯣꯏꯒꯤ ꯃꯃꯤꯠꯁꯦ ꯀꯣꯟꯊꯣꯡꯒꯤ ꯋꯥꯄꯟꯗꯒ ꯊꯦꯠꯇꯅ ꯊꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯌꯥꯝ ꯎꯈꯤꯕꯁꯤꯅꯕ ꯍꯨꯔꯥꯟꯕ ꯑꯝꯇ ꯐꯥꯔꯛꯄꯗꯤ ꯅꯣꯡꯇ ꯇꯥꯗꯦꯅꯦ ꯑꯗꯨꯒ ꯃꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯅꯨꯡꯁꯤꯖꯕꯒꯤ ꯂꯣꯟꯅ ꯎꯅꯖꯕꯗꯤ ꯎꯈꯤꯕꯁꯤꯅ ꯍꯩ ꯀꯥꯟꯅꯗꯦ ꯍꯦ ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯅ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯗ ꯀꯅꯥꯝꯇꯅ ꯊꯤꯡꯗꯦꯅꯦ ꯇꯧꯕꯇꯕꯨ ꯊꯥꯛ ꯃꯥꯟꯅꯕ ꯈꯪꯅꯧ ꯍꯥꯏꯕꯅꯤ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥꯗꯨꯒ ꯅꯪꯗꯤ ꯀꯔꯤꯒꯤ ꯈꯪꯅꯔꯤ ꯀꯔꯤꯒꯤ ꯈꯪꯅꯔꯤꯒꯦꯕ ꯅꯪꯗꯤ ꯃꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯃꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯆꯪꯈꯣꯟꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯃꯥꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕꯒꯤ ꯃꯇꯤꯛꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯂꯩꯔꯤꯛ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯐꯤꯔꯦꯞ ꯇꯥꯔꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯍꯧꯔꯤ ꯍꯦ ꯅꯪ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯣ ꯅꯈꯣꯏꯅꯤꯕꯨ ꯏꯟꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨꯅ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤ ꯑꯁꯨꯝ ꯂꯥꯎꯔꯝꯂꯒ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯥꯃꯨꯉꯧ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗ ꯄꯦꯟꯗ꯭ꯔꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤ ꯁꯥꯃꯨꯉꯧꯗ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯈꯔ ꯆꯩꯕꯤꯌꯨ ꯅꯠꯇꯦ ꯁꯤꯕꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯣ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯥꯏ ꯊꯝꯃꯒ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤꯅꯦ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩ ꯁꯥꯃꯨꯉꯧꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯨ ꯐꯥꯊꯗꯨꯅ ꯀꯔꯝ ꯇꯧꯒꯅꯤ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯈꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯥꯟꯅꯔꯣꯏ ꯅꯆꯥꯅꯨꯄꯥꯗ ꯋꯥ ꯍꯥꯏꯕꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯅ ꯊꯣꯛꯂꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯉꯩ ꯅꯪꯅ ꯂꯣꯟꯅ ꯆꯠꯇꯨꯅ ꯁꯦꯠꯂꯨ ꯑꯗꯨꯒ ꯅꯨꯄꯤ ꯃꯁꯥꯗꯨꯗ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯕ ꯍꯥꯏꯈꯣ ꯃꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯥꯁꯨ ꯃꯃꯥꯏ ꯀꯟꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯅꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤ ꯈꯣꯟꯖꯦꯜꯒꯗꯨ ꯈꯖꯤꯛ ꯇꯞꯊꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅ ꯐꯔꯅꯤ ꯑꯩ ꯍꯦꯛꯇ ꯆꯩꯊꯔꯨꯔꯒꯦ ꯃꯃꯥꯏꯗꯣ ꯀꯌꯥꯝ ꯊꯥꯒꯤ ꯌꯦꯡꯒꯦꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯂꯝꯖꯥꯗꯨ ꯃꯗꯣ ꯆꯪꯈꯣꯟꯕꯤꯒꯤ ꯂꯥꯏꯔꯕꯅ ꯃꯔꯥꯜ ꯑꯣꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤ ꯑꯃꯗꯤ ꯁꯥꯃꯨꯉꯧꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯗꯦ ꯊꯥꯛ ꯋꯥꯡꯖꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯈꯣꯏꯒ ꯂꯥꯏꯔꯕ ꯀꯅꯥꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯂꯝꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯪꯈꯣꯟꯕꯤꯒꯤ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯝꯗꯕꯒꯤ ꯏꯅꯣꯠ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯞꯂꯝꯃꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯤꯁꯨ ꯑꯉꯛꯄꯅꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯤꯔꯛꯉꯩꯗꯒꯤ ꯊꯋꯥꯏ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯗ꯭ꯔꯕꯁꯨ ꯂꯥꯏꯔꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯗꯤ ꯃꯔꯥꯜ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥꯈꯨꯟꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯁꯨ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯇꯤꯟꯅꯅꯤꯡꯕ ꯂꯣꯏꯅꯅꯤꯡꯕ ꯄꯣꯛꯏ ꯃꯉꯥꯜ ꯂꯩꯕꯒꯨꯝꯁꯨ ꯇꯧꯏ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯃꯄꯨ ꯃꯥꯒꯤ ꯐꯖꯔꯕ ꯈꯨꯗꯣꯜ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯕꯨꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯁꯤꯜꯅ ꯂꯩꯕ ꯃꯌꯥꯏ ꯈꯟꯅꯔꯛꯂꯤꯕꯁꯤ ꯂꯥꯏꯔꯕ ꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯄꯗꯤ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯂꯥꯛꯉꯩꯗꯒꯤ ꯏꯔꯥꯜ ꯂꯤꯁꯤꯡ ꯀꯣꯛꯊꯛꯇꯕꯨ ꯊꯣꯟꯕꯤꯔꯛꯂꯕ ꯃꯄꯣꯛ ꯑꯣꯏꯕ ꯇꯥꯏ
ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯄꯣꯂꯣꯏꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯀꯥꯎꯐꯗꯦ ꯉꯁꯤꯁꯨ ꯆꯪꯈꯣꯟꯕꯤꯒ ꯁꯛꯍꯦꯟꯒꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜꯗꯨꯗ ꯎꯅꯔꯝꯃꯤ ꯆꯪꯈꯣꯟꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯃꯇꯝ ꯁꯨꯝ ꯀꯨꯏꯁꯤꯟꯈ꯭ꯔꯒ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯇꯥ ꯁꯛꯍꯦꯟꯅ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯑꯩꯁꯨ ꯌꯥꯔꯒꯦ ꯈꯜꯂꯦꯗ ꯍꯧꯖꯤꯛꯇꯤ ꯅꯥꯎꯇꯣꯝꯕꯁꯨ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯦ ꯃꯆꯤ ꯑꯩꯕꯨ ꯃꯥꯅ ꯑꯣꯏꯅ ꯄꯥꯎꯇꯥꯛꯁꯨ ꯄꯤꯕ ꯍꯧꯔꯦ ꯑꯣ ꯑꯗꯨꯅꯤ ꯑꯉꯥꯡꯗꯨꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯈꯜꯂꯨꯗꯣ ꯑꯗꯨ ꯇꯥ ꯁꯛꯍꯦꯟ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨꯗꯤ ꯃꯃꯧ ꯑꯣꯏꯅꯤꯡꯂꯝꯂꯣꯏ ꯂꯥꯏꯔꯕ ꯑꯩꯕꯨꯗꯤ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯅꯤ ꯑꯁ ꯆꯪꯈꯣꯟꯕꯤ ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯄꯤꯁꯤꯗꯤ ꯅꯪ ꯀꯩꯁꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤ ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯨꯕꯅꯣ ꯈꯪꯗꯦ ꯆꯠꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯕꯨꯗꯤ ꯈꯪꯕꯣꯏꯔꯦ ꯌꯦꯡꯉꯣꯏ ꯅꯪꯁꯦ ꯑꯩꯅ ꯏꯃꯧ ꯑꯣꯏꯕꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯤꯅꯥꯏ ꯐꯥꯎ ꯍꯦꯛ ꯑꯣꯏꯅꯤꯡꯗꯦꯅꯦ ꯏꯕꯦꯝꯃ ꯅꯇꯥꯠ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯏꯆꯥꯁꯦ ꯐꯥꯗꯧꯒꯤ ꯇꯧꯔꯤꯗꯣ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯗꯣ ꯆꯠꯂꯣ ꯆꯠꯂꯣ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯅꯪ ꯈꯣꯡꯐꯝ ꯍꯟꯗꯣꯛ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯅꯨꯄꯥ ꯃꯥꯅ ꯄꯪꯍꯥꯏ ꯃꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯅꯪꯅ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯕ ꯃꯌꯥꯏꯗꯅ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯕꯗꯤ ꯄꯥꯝꯗꯦꯅꯦꯍꯦ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯀꯣ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯣꯏ ꯆꯪꯈꯣꯟꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯁꯛꯍꯦꯟꯕꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯦꯟꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯁꯨ ꯆꯪꯈꯣꯟꯕꯤꯕꯨ ꯀꯧꯗꯨꯅ ꯈꯝꯖꯕꯕꯨ ꯆꯪꯈꯣꯟꯕꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯈꯔꯅ ꯎꯔꯝꯃꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯁꯛꯍꯦꯟ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕ ꯌꯥꯗꯕ꯭ꯔꯣ ꯑꯁꯦ ꯃꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥ ꯈꯪꯗ꯭ꯔꯕꯣ ꯍꯣ ꯈꯪꯉꯦ ꯈꯪꯕꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥ ꯅꯪꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯤꯆꯥꯁꯤꯗ ꯍꯥꯏꯕ ꯇꯥꯕ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯦꯞꯆꯕ ꯁꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅꯁꯦ ꯏꯃꯥ ꯑꯩꯗꯤ ꯆꯪꯈꯣꯟꯕꯤꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯏꯃꯥꯅ ꯈꯪꯗꯧꯕ ꯑꯃꯅ ꯑꯩ ꯆꯪꯈꯣꯟꯕꯤ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇꯁꯨ ꯊꯤꯔꯣꯏ ꯃꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯁꯤ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯐꯥꯔꯒ ꯑꯣꯏꯔꯕꯁꯨ ꯂꯧꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯍꯧꯔꯤ ꯏꯁ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥ ꯏꯕꯦꯝꯃ ꯍꯦ ꯋꯥꯔꯛꯇꯕ ꯃꯆꯥ ꯅꯪ ꯅꯨꯄꯤꯗꯣ ꯄꯨꯗ ꯄꯨꯁꯤꯜꯂꯣ ꯌꯨꯝꯗꯒꯤꯅꯦ ꯅꯈꯣꯏꯅꯤ ꯑꯃꯨꯛ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤ ꯃꯐꯤꯒꯗꯨ ꯍꯥꯏꯒꯗꯅ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯔꯤ ꯑꯁ ꯏꯅꯦ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤꯁꯦ ꯀꯤꯖꯩꯍꯦ ꯑꯩꯗꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦꯁꯦ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯃꯁꯦ ꯌꯨꯝꯒꯥꯏꯕꯤ ꯀꯥꯏꯗꯨꯅꯤ ꯆꯟꯕꯤꯅ ꯊꯥꯏꯅꯗꯤ ꯌꯥꯝ ꯐꯗꯥꯏꯅ ꯏꯅꯦꯁꯤꯕꯣ ꯃꯥꯒꯤ ꯁꯦꯜ ꯄꯥꯏꯕꯒꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕꯗꯣ ꯃꯗꯨ ꯑꯣꯏꯗꯣꯏꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯇꯈꯦꯜꯂꯩꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯇꯥꯂꯣꯏꯗꯣ ꯊꯤꯕ ꯂꯨꯗꯧꯔꯤꯗ ꯃꯅꯦꯄꯣꯛ ꯁꯛꯇꯥꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯪꯈꯣꯟꯕꯤ ꯁꯛꯍꯦꯟꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯁꯨ ꯂꯥꯞꯊꯣꯛꯂꯣꯏ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤ ꯃꯥꯅ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥ ꯑꯗꯨ ꯀꯟꯃꯟꯈꯤꯕꯒꯤꯅꯤ ꯁꯛꯍꯦꯟꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯅꯦꯝ ꯑꯋꯥꯡ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯝꯕ ꯑꯁꯤꯅ ꯄꯜ ꯑꯣꯏꯅ ꯈꯥꯕꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯆꯪꯈꯣꯟꯕꯤꯒꯤ ꯃꯐꯝꯗꯗꯤ ꯍꯨ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯇꯝꯗꯤ ꯐꯅ ꯀꯨꯏꯔꯛꯂꯤ ꯆꯪꯈꯣꯟꯕꯤꯅ ꯁꯛꯍꯦꯟꯕꯨ ꯅꯥꯊꯩꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯁꯛꯍꯦꯟꯗꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯇꯥꯎ ꯉꯥꯂꯩꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯆꯪꯈꯣꯟꯕꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯇꯁꯦꯡꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯩ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯃꯇꯥꯎ ꯁꯛꯍꯦꯟꯒꯤ ꯋꯥꯈꯜ ꯋꯥꯕ ꯃꯇꯧ ꯎꯔꯒ ꯉꯥꯂꯩꯕꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯁꯛꯍꯦꯟ ꯋꯥꯔꯨꯔꯅꯨ ꯁꯦ ꯑꯩ ꯍꯌꯦꯡꯅꯦ ꯁꯅꯥꯊꯣꯏꯒ ꯎꯅꯒꯅꯤ ꯏꯇꯣꯝꯇ ꯂꯥꯛꯀꯅꯤ ꯍꯥꯏꯖꯤꯜꯂꯒ ꯆꯪꯈꯣꯟꯕꯤꯕꯨꯁꯨ ꯄꯨꯊꯣꯛꯍꯜꯂꯒꯦ ꯁꯅꯥꯊꯣꯏꯗ ꯏꯇꯥꯎ ꯃꯥ ꯊꯣꯔꯛꯂꯕꯗꯤ ꯑꯩ ꯃꯥꯕꯨ ꯍꯌꯦꯡꯃꯨꯛ ꯄꯨꯔꯒꯦ ꯈꯜꯂꯤ ꯃꯇꯝ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩ ꯆꯪꯈꯣꯟꯕꯤꯒ ꯊꯨꯡꯅꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯏꯇꯥꯎ ꯁꯛꯍꯦꯟ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯧꯗꯨꯒ ꯆꯪꯈꯣꯟꯕꯤꯁꯦ ꯅꯪ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯐꯔꯦ ꯏꯇꯥꯎ ꯉꯥꯂꯩꯕ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡꯗꯣ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯁꯛꯍꯦꯟ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯨꯝ ꯁꯛꯍꯦꯟ ꯑꯃꯗꯤ ꯉꯥꯂꯩꯕ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯉꯥꯏꯔꯤ
Sanathoi Changkhonbina chaloi haijarabasu namduna hekta puthoknaba hotnari. As ise Sanathoi ai yumdagi chathokningdrida. Haima Changkhonbia nangsidi wayam ngamnida oiba. Idom chatpado nungaiti tawbani laosi. Nang adum lapna aibu ngaibiyoba se lao. Ise Sanathoi tasak heleramni ai taliba ichi. Changkhonbia nangbu maga tasengna kainaba ngamladrane. Nang tasak henbu suknung nungsidrabra. Ise Sanathoi ai tasak henbu thamoi sengna nungsi. Maga kainabasu ai ngamloi. Adubu aina lairabi oiruba maram asina nungsiba magi manakta changsinbagi ayabadudi leiti Ise Sanathoi. Aina lamhenduna pallase ladaba honarabadi aidi nupini adugisu mathakta pupang sudaba maram asina waraktabi taroidrane iche. Sanathoi su khangi Changkhonbina magi thamoida phauramgadaba adubu pumnamak asigi mayokta lepki nungsiba ani asibudi thungnahanba masu pamba maramna asumna makha tarei. Ise su khangi Changkhonbi ise na haigadabadi nang kanamna haibu watagano subnatagi nangi thamoiduna leplap warepado maduda mo induna chalo harise ise ga ngahakta oirasu thokminarusi laosi nangbu ise de thajadabrane. Changkhonbisu Sanathoi nungaikhraroi khaladuna yaraklami. Asumna ni do thoraklabada unafam yawraklaba kan Changkhonbina uri sakhena leptuna leiribado Changkhonbi phat pamai leitokduna chakhige tawi. Sakhen Changkhonbi khudang ta phadun hairei. Changkhonbi ngaikho. Asumna hek tawraba sidadi ngaleibaga Sanathoi gasu mapam adudagi khajik thoraklami. Masildasu asumna tumina ngangnari. Tanga leiba lao asigi khongang pambisigi marumdagi aikoyani lumaga yengsi. Hoi hoi asina fare yamna silapa nataba anise punaraklabasu sadek chensilaga khamdokpa yanaba. Asi haina ngaleibaga Sanathoi gadu khongnang makhong tamna chatkri. Somdana sakhensu Changkhonbida sumna hairi. Changkhonbi ngaikho wari sakhisi. Ta sakhen ai lairabini lairabi aidi nanga nungsinaba yade. Thamoisin nungsi haiduna so aina khongthangase thanglu matamda aidani iral oihaugadaba. Aduna ta sakhensu aibu nungsiba sabigano. Ima pabungna pamjaba mamoduga luhongduna nungaina leibiyo. Changkhonbi nang ai wamda taroidra. Ai tararoi taningbasu poktre tadaba yaroi. Asengma thamoin ki marakta ahumsuba mi mu pusinduna nangna mari tana honaribase nang chumi khanbra. Ai thamoisina kaibadi nang karisu khandabra. Nupana khoidi chamagi mapuni haibadai ai leitrabaso ningthisabi chama sama thorakani madu natrabaso imana ta sakhengidamak siliba nupido maduga nuksinabiyo. Changkhonbi wa makha tarno nang aibu phatte hairabaso hairo ai ngasidi nang mapuduna chatlagi ningli. Korauso ani sudabani thajasu ani thoktabani ima ipasu amakhakta oibani punsida khwaidagi maru oiba posa khudingmak ani sudabani aigi thamoi amakhaksibusu nangna lawkraga aibo haikibu wangakta banu patahangano lao talasi. Asi haiduna sakhenna Changkhonbi bu puduna chathirami. Changkhonbi sakhengi ngasigi matau asida pakhatpasu pokli. Sakhena paisiliba magi khudang adu nanthoknabasu hotnari masildasu asumna hairi. Ta sakhen si tadosi nangbu ngaurabro ta sakhen. Aniduna chakhibadu yenghoriba Sanathoi ga ngaleibaga anidu asumna haina hauri. As nuba khutokase yengo ta sakhenki as ai ngauri da kaino yam chaimi hoima. Sanathoi na khudom bikadu chiklaga hairibadu ngaleima yengduna hairi. Yingde tumileo. Sanathoi noklamaga do toklaga ngaleibada mamitu phaina yengduna makhwangado melaga hairi. He nupi manba nupa nang kari khangya kai khangge ba nangna asini nupa haido khangbra nupa mi riyengo asya nupi sya nusirede nusi ta baita puraga sakrisi ta sakhena koiribu nupi sisu amakhakta mana nusijaba nupido asini nupa aisi. Oh aisu nupa nina nangbu sumaina pu hainingiro nangido nate kaisu
ꯑꯩꯕꯨꯗꯤ ꯄꯨꯕꯤꯔꯣꯏ ꯅꯪꯅ ꯈꯪꯉꯤ ꯅꯪꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯀꯣꯏꯗꯤ ꯃꯤ ꯁꯅꯥꯊꯣꯏ ꯅꯪꯀꯣ ꯑꯗꯩꯗꯤ ꯏ ꯀꯥꯔꯛꯀꯅꯤ ꯁꯨꯝ ꯏꯁ ꯅꯪꯅ ꯏ ꯀꯥꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯍꯥ ꯆꯠꯂꯣ ꯑꯥꯗ ꯅꯨꯄꯤ ꯃꯥꯟꯕ ꯅꯨꯄꯥ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩ ꯆꯠꯂꯦ ꯍꯦ ꯀꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯅꯤꯗꯤ ꯋꯥꯔꯤ ꯁꯨꯝꯇ ꯁꯥꯗ꯭ꯔꯤ ꯉꯥꯏꯈꯣꯃꯤ ꯅꯪꯕꯨ ꯁꯅꯥꯊꯣꯏ ꯑꯁꯨꯝꯅ ꯆꯪꯈꯣꯟꯕꯤꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯁꯛꯍꯦꯟꯗ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ ꯂꯩꯔꯤꯛ ꯇꯣꯝꯕꯤꯒ ꯁꯥꯃꯨꯉꯧꯒꯗꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯃꯊꯣꯡ ꯈꯪꯗ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯑꯍꯜ ꯑꯅꯤꯗꯨ ꯃꯆꯥ ꯃꯃꯧ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯂꯩꯔꯤꯛ ꯇꯣꯝꯕꯤꯅ ꯍꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯅꯈꯣꯏꯅ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯌꯦꯡꯉꯣ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯁꯤꯗ ꯈꯥꯖꯤꯜꯂꯒ ꯂꯩꯒꯦꯔꯥ ꯀꯩꯅꯣ ꯂꯩꯈꯣ ꯌꯨꯝ ꯑꯁꯤꯗꯅꯦ ꯂꯥꯏꯔꯖꯨꯗ ꯅꯕꯤꯁꯦ ꯃꯥꯒꯤ ꯈꯣꯡꯒꯣꯜ ꯇꯥꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯥꯃꯨꯉꯧꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯕꯨꯡꯒꯤ ꯁꯒꯦꯟꯁꯅꯥ ꯅꯪ ꯁꯦꯜ ꯂꯩꯔꯛꯇ꯭ꯔ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯅꯨꯄꯤ ꯑꯁꯤ ꯍꯨ 8 ꯈꯥꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯨꯡ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯨꯔꯨꯝꯂꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨꯉꯧ ꯃꯄꯤ ꯀꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯔꯤꯛ ꯇꯣꯝꯕꯤ ꯃꯥꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯆꯤꯟꯗꯨ ꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯤ ꯊꯣꯡꯒꯥꯗꯨ ꯃꯈꯨꯜ ꯊꯣꯛꯄ ꯃꯈꯩ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ ꯆꯪꯈꯣꯟꯕꯤ ꯃꯄꯤ ꯁꯤꯟꯊꯕ ꯂꯦꯞꯇꯦ ꯃꯔꯥ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯟꯕꯤꯗꯨꯅ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯪꯈꯣꯟꯕꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯦ ꯁꯍꯧꯗ ꯇꯥꯟ ꯈꯤꯇꯪ ꯀꯥꯏꯔꯕꯁꯨ ꯄꯣꯂꯣꯏꯗꯗꯤ ꯐꯖꯍꯟꯒꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯕ꯭ꯔꯥ ꯆꯪꯈꯣꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯆꯦꯟꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯊꯥꯖꯩ ꯍꯥꯏꯕꯒꯨꯝ ꯆꯪꯈꯣꯟꯕꯤ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯩꯕ ꯍꯧꯈꯤ ꯁꯛꯍꯦꯟꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒ ꯇꯥꯟꯅꯗꯨꯅ ꯁꯤꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯆꯪꯈꯣꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯁꯨ ꯂꯦꯝꯅ ꯂꯩꯊꯣꯛꯂꯝꯗꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯍꯩꯖꯕꯤ ꯄꯨꯊꯣꯛꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯆꯪꯈꯣꯟꯕꯤ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯒꯗꯧꯔꯦ ꯍꯥꯏꯅ ꯁꯛꯍꯦꯟꯅ ꯄꯥꯎ ꯇꯝꯖꯔꯤ ꯁꯛꯍꯦꯟꯒ ꯆꯪꯈꯣꯟꯕꯤꯒꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯅꯣꯛꯂꯨꯔꯕ ꯇꯨꯡ ꯑꯃꯨꯛꯁꯨ ꯁꯛꯍꯦꯟ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯪꯈꯣꯟꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯄꯥꯕꯨꯡ ꯏꯃꯥꯗ ꯇꯝꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯆꯪꯈꯣꯟꯕꯤꯁꯨ ꯅꯨꯡꯉꯥꯏꯇ ꯈꯨꯝꯖꯔꯛꯏ ꯇꯥ ꯁꯛꯍꯦꯟ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯕ ꯑꯃꯨꯛꯇꯁꯨ ꯐꯪꯖꯗ꯭ꯔꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯧꯁꯤꯟꯕꯤꯒꯅꯤ ꯃꯔꯤꯡꯖꯦꯜ ꯈꯥꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯍꯜ ꯑꯅꯤꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯕꯨ ꯃꯤ ꯑꯣꯏꯔꯨꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃꯃꯝꯅꯤ ꯃꯊꯪ ꯃꯣꯏꯁꯤꯗ ꯄꯣꯛꯄꯅꯤ ꯑꯩ ꯈꯪꯉꯤ ꯀꯝꯗꯧꯉꯩꯁꯤꯗꯤ ꯁꯛꯍꯦꯟ ꯃꯈꯨꯠꯀꯥꯗꯨ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯐꯅ ꯀꯨꯏꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯩꯔꯤ ꯅꯨꯄꯤ ꯃꯔꯝ ꯑꯃ ꯂꯩꯔꯤ ꯊꯥ ꯁꯛꯍꯦꯟ ꯀꯩꯅꯣ ꯂꯩꯔꯤꯕꯣ ꯁꯛꯍꯦꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤ ꯆꯪꯈꯣꯟꯕꯤ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯉꯛꯅ ꯍꯪꯖꯔꯛꯏ ꯏ ꯇꯥ ꯁꯛꯍꯦꯟ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯑꯣꯏꯔꯣꯏꯗ ꯃꯗꯨ ꯑꯁ ꯌꯥꯅꯤ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟꯗꯒꯤ ꯀꯨꯝꯍꯩ ꯌꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯥꯔꯣ ꯁꯤꯟꯅꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯛꯍꯦꯟ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯉꯥꯎꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯜꯗꯁꯨ ꯃꯤ ꯈꯨꯗꯤꯡ ꯈꯠꯅꯕ ꯍꯧꯕꯒꯨꯝ ꯂꯥꯎꯔꯤ ꯍꯥꯏ ꯅꯨꯄꯤ ꯇꯥꯗ꯭ꯔꯣ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯂꯩꯁꯦ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯁꯦ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯃꯨꯠꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯨꯝꯅ ꯂꯥꯏꯔꯔꯦꯗꯅ ꯏꯃꯥ ꯏꯄꯥꯅꯁꯨ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯕꯨ ꯃꯆꯥꯅꯤ ꯈꯟꯕꯤꯗ꯭ꯔꯦ ꯏꯟꯊꯣꯛꯄꯤꯔꯦ ꯅꯪ ꯅꯨꯡꯉꯥꯏꯔꯣ ꯅꯪ ꯄꯦꯜꯂꯣꯀꯣ ꯅꯆꯥꯗꯨꯁꯨ ꯍꯥꯗꯣꯛꯀꯦꯔ ꯀꯩꯅꯣ ꯇꯧꯈꯣ ꯃꯗꯣ ꯑꯩ ꯏꯆꯥ ꯅꯠꯇꯦ ꯅꯪꯁꯨ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯂꯩꯔꯤꯛ ꯇꯣꯝꯕꯤ ꯑꯃꯗꯤ ꯁꯥꯃꯨꯉꯧꯁꯨ ꯃꯄꯥꯟꯗ ꯁꯛꯍꯦꯟꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯦ ꯌꯨ ꯊꯛꯇ ꯃꯥꯜꯂꯤꯅꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯨ ꯊꯛꯆꯗꯕ ꯏꯆꯥꯗꯤ ꯑꯁꯤ ꯃꯥꯒꯤ ꯂꯥꯏꯔꯁꯨ ꯆꯠꯅꯕꯤ ꯁꯦꯠꯂꯔꯨꯕꯗꯒꯤ ꯏꯆꯥꯁꯤ ꯃꯥꯡꯂꯤ ꯏꯆꯥ ꯃꯥꯕꯨ ꯏꯟꯊꯣꯛꯄꯁꯦ ꯑꯩꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯏꯆꯥ ꯃꯇꯣꯝꯇ ꯄꯣꯛꯆꯕꯅꯤ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯂꯁꯤꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯨꯄꯤꯁꯦ ꯃꯃꯥ ꯑꯣꯏꯗꯧꯔ ꯃꯥꯜꯂꯦꯅꯦ ꯏꯁꯨ ꯎꯗꯣꯏꯔ ꯖꯥꯠꯂꯣ
ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯏꯁꯨꯒꯥꯏꯗꯣ ꯎꯗꯧꯔꯕ꯭ꯔꯥꯅꯦ? ꯍꯣꯏꯅꯦ ꯃꯃꯥ, 이수 하이구마 마빤키네 나사누빠나 이스 아코이 바봉 라라스도 나비세 눅시드라바수 이수두디 눅시다바 ngamloi 마코이 바봉 아이디 khangdre tawrise ai haifam khangde mama somna sakhen yu ngarodun lauribadu changkhonbi taraktuna thoraktuna hogat pirei samungong lerik tombisu uran bugumna thongnawdudagi makok khaji khasi lithoktuna yenglai changkhonbina moi mapa karigino yodo kyam thaksin biri basibo as imong dabda sangchise kanano ha nang kanano changkhonbi sakhenbu samduna imungda pusin khirami mado yenglamlaga samungau larik tombida asumna hairei mama nupi si masawai sangdramata masida nasa nupa sin tawribasibu isuda soktana toklarani khangdene makhoi pabu nahan makhaidi bungwasya asumna tawdabani makhoibu selerektabadagi khanariba sala madu soidna oigani mama nungdi nungsidi haibabu isu sidi soganin kijeda asi haiduna ahalani leiringai somdana changkhonbi sakhenda asumna hairi as ta sakhen aidi nangse taseng yungaruga halaklaboi khalluri yamali mama tawdo ha siengbra isu mawong malana mo konabada amda khangautre ado ima pabung nabu takibra tai ta sakhen ima pabung na thongnaw marumdane mako khasi khasi likhatuna uraroine yengmado aida loina uri o thabakse mai pakba horini dudi yani soitre asi haiduna matai manaw anidu tumina nokli numit asidagi sakhen yungaw saduna mayum dhanjilaklaga nungti numit khuding kumhaini mana tawriba changkhon bisu kumhai yariba haida oira mali kapsinadanaga leirami matam su housing khrabada ngasidi sakhen amadi changkhon bigi nungsiraba masanupa ama phangjarami samungau lerik tombi anidi masubu masak yengning sangbadi ngamda lona septa yengbada makhwang hiknari haiduni karigumbada tumina phaklong ahobadagi yenglingai sakhen halakpa yauduna chopa nangbasu yaurami lerik tombi di masu uning manbana nongma masam mongna khajinduna leinariba sangoi eduda huran bagum changlaktuna thongmarumdagi masubu yengli haima isu sanasidi uthokna nungsiri haibani maida aibu sibu untokna pamningkhredago mamai ka sina thon hek larodana is bubu ka kauradi nungsirani dago asumna nokmi yenglingai tanjaduda sakhen lerik tombi gi maningdagi nason pik naire ka yengi noima lerik tombi khangpre he khanggaduna kari haini khangde makok adu ngaurami ikai khangdagi masinda thokpa ma sadhekta khumjilai ha hoi nati se yang kok se ang talaw gi tawni sakhen mamagi mataw yenglaga khajik nokladuna khumlai hoi fare asi hairamlaga satchang khirami leirik tombi ikai khangdagi payuraba yangkok adu amuk thanamlaga tumina khongthang makol thokhanda amuk yumda sangkhirami onthokpani ahal oira matam asida masubu yengjaningbana thawai hakchangna ngaure haiduni adubu haidokhiba akanbu wahai kharaduna hekjangsinbasu ngamtre masamu buthina taruba masugi nungsibana otpiraboi mapu mabuk anido thengla hengi matamda ahal oiraba anidu asumna wari sanari akhoi pabung aidi ngasa isudo uriyemi aina tumin changduna ne yengluba he is nuksibana mungtoiba mamai ga to yam noyemi khuji poksawi masa magane khungsi masa do isudo nok tan sana hoi isudo pamningi makhoi pabu mama aisu urini phaklong ahubadagi tumin yengmani adubu mayek sengadi ude phina khanjilibra karino isuna marakta kappagi khonjeldi mayek sengna tai kappadusu kuina tabri phangde imo sina hekta thiamkhiba ado makhoi pabu imo sa nasanupa sina yu thaksin dananya thina saibiri sa nongta su kaisu aisadi khara laira jarabasu mabukti yam phaiye imo se hoine mama nasanupa sina thina saibiri se kuirakle
Namose, Kang Mangamlak Traduna, no Musakiniko, Mana Sakrabadi, Isusisu, Adumpu Kitamine. Is Makoi Papo, Atodi, Karaidaki Yara again, Yadi Yadi, Isupuan Bayati, Imo Sinania, Aduna Todune, Kausin Bidasi Yumsida, Makoi Papo. Mama, Nang Nabadum the Kalabadi, I get Shining Lady, Pari Pari, Haying Hector Kausin Bidasi. Matangi no mitni sakhen magi phamung da thamli ba phaisupadu mathup naina thupsin duna ningthina thamni phaklong ahobadu dagi mama mapa thorak pra haina su amuk amuk yengli matawadu da jangkhon bina asum haire bui mapa kaina tobi du ba singai ba ka pai duna kai gino sakhen tumilayo haibagum masina khudombi ka du thamladuna tapna jangkhon bi da buta na baire tumilayo ni Ima pabung hek torpaga aina ne nang phubu saga doribani sisi sigi phajipsida singai baksina ne kanba khudi nangna ayo na lar ka kodaba khangaba jangkhon bisu kumai sanabadi sakhina tambi dun haidabani hoi haiduna masu ahal ani dubu thorak pra haini yenglei lairik tombi samungausu masamu maubu hek ko basang sungamda asum leirambadagi ngahong thoraklami Alani do Toropagi, Tonkasi Hangdorakpadu, Hek Ubaga, Sakhen, Paizubaduda, Laukongduna, Putaba Hek Tauraklammi. Jangkon biso do mangai, Jaina kan bagi makul kuding, Hauna kapi. Oi, masire! Mihale! Ayoy ma! Ay sire! Makola do tabada, Al Anido, asum hainari. Mama, nasano pa sina imosya, among pubira maling nangwa. Hoy ne makoy pabo, imosya, Isupura ka sakhi batare amukta kham semi asyaina duna ahal anidu taha sensilaklami jangkhonbi kumhai tawduna usiana bagum leimai da ta do leirami masil dasu tapna soli ipa ai amukta kanbi hoi ma lairik tombi su sangsinduna jangkhonbi bu konsinbi duna asum haire imagi bu ko saghen sana nangbu ngawra bro imau asya basasian bininya Tangbu, atum na tawba hong nabran he. Sakhen su handi yamna asawagi konzelda kana laure. Ima, hando, madugi nupito, hatok laga pagdabani, hando bima, ima fugi, hando ima. Samu ngaw khanghawdana satsang silaktuna sakhen gi khasayda khupakna tharaklami. Sakhen sana, nang matoy na ra, ha? Atuk pinong siyaw daba, nupi na dum na kutaw haydana, napabong ina tambikibra nangonda, ha? Sakhen, Makasay paisinduna jangkhon bida piroy na bamit yang na yenglatlaga asum naire. Jangkhon biya, kumhay loy. Jangkhon bisu, makuna taseng na maghek mapuray pupura badudadi mapisin taraduna yenglay. Sayan so nokmi mamit ira jenduna yenglaga asum naire. Ima, pabung, ay, jangkhon biyu pudi, topsina bani. Ima pabung na asum, nasana mo po, intok tunan tambira bada. Ima pabunggi pukning khazikta su singsina buwana bada jangkhon bi po aina puba sasina bani ma ngasi pabungna aibu warak bi basina namo sibudi khali haiba ima pabungna mayek sin mi takle ma ima gi po ima su na pham da lali ne ima gi po ima na asawram pam lu bana pumna mag asin thongli bane ngasi isa nan apang bi na ma aibu parat ambirar lanthum dagi Nungsiba na yan ang marong layramle. Samu ngawsu masagi makokta nanthabira dun hayre. Pabung lankre sagyan, pabung lankre. Langzarobi iraw na mapuat para bada. Taibang mirol pawo tokjabi isugi nungsiba na pabung buuat lari. Jangkhon bisu makotlo na zado na samu ngawbu kurum zare. Pabung, ima, pabung giseba tawo panghanbidra baso. Ima pabung gikhong na Kurum sabagi ayaba dumatang di pibiyo pabo. Namaw larabi aibo, amok tadi tauzan biyo pabo. Imo ibema, hagalo. Imo di, yumuri mi asyang mo iba na. Ha, apang ba, papang ko'y bune, ngasidi, imo ginushiba na pulare. Imo nang gitong gipunsida, apaba, yumlip sara tamdo na. Lansin bi, yumlay mamoy ba nga mo ko. Arang araki hidana bada mikap thokta tumluraba miyoiba ngasidi mikap thoklaboy nungsiba na langamlay thawgalo na ipani yumbalo na imani nungsiba sangay ni lantum na ima imoyno ni sangay layta yumphamdi imoyno imabu lat pahawnadi nungsiba layba maphamda ima imoyno susangbani
ꯁꯦꯜꯌꯥꯝ ꯂꯟꯊꯨꯝ ꯀꯌꯥꯅ ꯃꯤꯠ ꯊꯛꯂꯨꯔꯕ ꯁꯥꯃꯨꯉꯣ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤ ꯉꯁꯤ ꯂꯟꯊꯨꯝ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯆꯨꯒꯤ ꯅꯨꯡꯁꯤꯕꯅ ꯂꯪꯗꯥꯏꯕ ꯑꯣꯏꯔꯕꯗ ꯁꯒꯦꯟ ꯁꯅꯥ ꯑꯃꯗꯤ ꯁꯪꯈꯣꯟꯕꯤ ꯁꯥꯃꯨꯉꯧ ꯂꯥꯏꯔꯤꯛ ꯇꯣꯝꯕꯤꯒ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫